ꯀꯥꯏ ꯐꯖꯅ ꯑꯣꯟꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗ ꯅꯝꯈꯥꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯤꯒ ꯍꯤꯡꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯕꯣꯔꯤ ꯁꯦꯝꯒꯦꯅ ꯉꯔꯥꯡꯁꯦ ꯍꯋꯥꯏꯁꯦ ꯇꯤꯡꯉꯝꯕꯅꯦꯕꯀꯣ ꯁꯒꯣꯜ ꯍꯋꯥꯏ ꯃꯀꯨ ꯌꯥꯎꯕꯁꯤꯅꯤ ꯃꯀꯨ ꯌꯥꯎꯕ ꯁꯒꯣꯜ ꯍꯋꯥꯏꯗꯨꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯏꯅꯦꯝꯕꯣꯛꯅ ꯄꯤꯔꯛꯄꯗꯣ ꯂꯩꯌꯦꯕ ꯑꯗꯨꯗꯨꯗꯤ ꯑꯩꯅ ꯁꯣꯛ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦꯅꯅꯦ ꯌꯨꯝꯒꯤꯗꯨꯗꯤ ꯊꯣꯡꯅ ꯆꯥꯕꯅ ꯐꯩ ꯍꯥꯏꯅ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯛꯄꯅꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯀꯦꯖꯤꯗ ꯂꯨꯄꯥ 100 ꯄꯤ ꯑꯗꯣ ꯍꯥꯐ ꯀꯤꯂꯣ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯍꯥꯐ ꯀꯤꯂꯣꯗ ꯄꯋꯥ ꯑꯃꯗꯩꯗꯤ ꯈꯔꯗꯤ ꯍꯦꯜꯂꯝꯒꯅꯤ ꯑꯩꯅ ꯇꯤꯡꯕꯁꯦꯅꯦ ꯂꯣꯏꯅ ꯇꯤꯡꯁꯤꯟꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯉꯔꯥꯡ ꯊꯥꯡꯗꯤ ꯑꯩꯅꯁꯦ ꯇꯤꯡꯉꯝꯃꯦ ꯄꯣꯞꯊꯣꯛꯑꯦꯁꯦ ꯍꯧꯖꯤꯛ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯃꯀꯨꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒꯀꯣ ꯑꯉꯧꯕꯁꯤꯗ ꯁꯦꯡꯅ ꯆꯥꯝꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯕꯣꯔꯤ ꯁꯦꯝꯕꯁꯦ ꯃꯌꯥꯝ ꯑꯩꯅ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯂꯥꯛꯄꯒꯤꯅꯦ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯕꯣꯔꯤ ꯁꯦꯝꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯒ ꯄꯤꯛꯏꯉꯩꯗꯀꯣ ꯃꯃꯥꯅ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯆꯥꯝꯃꯦ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯝꯅ ꯆꯪꯗꯅꯕ ꯍꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯆꯤꯊꯣꯛꯑꯦ ꯂꯧꯊꯣꯛꯑꯦ ꯈꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯏꯁꯤꯡꯁꯦ ꯃꯥꯡꯍꯟꯗ꯭ꯔꯤꯅꯦꯕꯀꯣ 3-4ꯔꯛ ꯆꯥꯝꯃ ꯁꯨꯃꯥꯏꯅ ꯃꯀꯨꯁꯦ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯁꯒꯣꯜ ꯍꯋꯥꯏ ꯕꯣꯔꯤꯁꯦ ꯃꯥꯁꯨ ꯀꯌꯥꯕꯨꯗꯤ ꯈꯪꯕꯕꯨꯗꯤ ꯅꯠꯆꯗ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯦꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯟꯊꯧ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯟꯊꯧ ꯍꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯌꯨꯝꯒꯤ ꯂꯣꯛꯅꯕꯅ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯃꯇꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯛꯈꯥꯏꯔ ꯃꯇꯣꯟ ꯈꯔ ꯑꯇꯣꯏꯕꯗꯣ ꯑꯗꯨꯅ ꯁꯦꯝꯃꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯎꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯁꯦꯝꯅꯤꯡꯃꯟꯗꯅ ꯑꯗꯨꯝ ꯁꯦꯝꯃꯦ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯃꯌꯥꯝ ꯑꯩ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯁꯦꯡꯅꯗꯤ ꯆꯥꯝꯊꯣꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯃꯄꯨꯝ ꯌꯥꯎꯕꯁꯤꯅꯅꯦ ꯁꯦꯡꯅꯃꯛꯇꯤ ꯆꯠꯇ꯭ꯔꯦ ꯑꯗꯨꯁꯨ ꯁꯦꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯒ꯭ꯔꯥꯏꯟꯗꯔ ꯖꯥꯔꯗ ꯍꯥꯞꯄꯒ ꯂꯣꯏꯅ ꯇꯛꯈꯥꯏꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗꯤ ꯃꯥꯟꯙꯣꯏꯗꯤ ꯑꯗꯨꯝ ꯒ꯭ꯔꯥꯏꯟꯗꯔꯒꯁꯦ ꯂꯩꯅꯔꯝꯗꯦꯅꯀꯣ ꯍꯥꯟꯅꯗꯤ ꯗꯦꯡꯒꯤꯗ ꯁꯨꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯩ ꯈꯟꯖꯕꯗ ꯍꯥꯟꯅꯒꯤ ꯗꯦꯡꯒꯤꯗ ꯁꯨꯕꯅꯗꯤ ꯍꯥꯎꯕꯁꯨ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯝ ꯀꯩꯅꯣꯅ ꯁꯤꯅꯤ ꯃꯦꯆꯤꯟꯅꯤꯅ ꯑꯃꯨꯛ ꯈꯔꯁꯨ ꯀꯨꯞꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯄꯧꯔꯒ ꯄꯧꯈꯤꯕ ꯑꯗꯣ ꯑꯩꯒꯤꯁꯦ ꯌꯥꯔꯗ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯑꯩꯁꯨ ꯀꯨꯞꯄꯗꯨꯗꯤ ꯑꯣꯏꯍꯟꯗꯔꯦꯕꯀꯣ ꯑꯗꯩꯗꯤ ꯄꯧꯕꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯩ ꯏꯁꯤꯡꯒ ꯍꯥꯞꯇꯕꯤꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯛꯑꯦ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯍꯤ ꯂꯥꯡꯉꯗꯤ ꯑꯃꯨꯛ ꯐꯟꯗꯣꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯂꯣꯏꯅ ꯇꯛꯈꯥꯏꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯃꯨꯟꯅ ꯇꯣꯜꯂꯒꯦ ꯑꯩ ꯌꯦꯅꯝꯒ ꯀꯩꯀꯩ ꯍꯥꯞꯈꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯦꯅꯝ ꯍꯥꯞꯇ꯭ꯔꯤ ꯃꯃꯥꯡꯁꯤꯗꯁꯨ ꯐꯖꯅ ꯃꯨꯟꯅ ꯇꯣꯜꯍꯧꯔꯒꯦ ꯃꯆꯟ ꯍꯥꯞꯇ꯭ꯔꯤ ꯃꯃꯥꯡꯗꯅꯦ ꯐꯖꯅ ꯃꯨꯟꯅ ꯇꯣꯠꯈꯥꯏꯍꯧꯔꯒꯦꯁꯦ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯤꯅꯤꯠ 4-5ꯃꯨꯛ ꯐꯖꯅ ꯇꯣꯠꯄꯤꯔꯦ ꯍꯥꯏ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩ ꯁꯤꯁꯦ ꯃꯁꯥꯂꯥ ꯃꯉꯣꯟꯗ ꯍꯥꯞꯀꯗꯕꯁꯤꯡꯁꯦꯀꯣ ꯁꯤ ꯌꯦꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯃꯄꯨꯝ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯅꯦꯕꯀꯣ ꯐꯗꯤꯒꯣꯝꯁꯦ ꯄꯥꯎꯗꯔ ꯑꯣꯏꯍꯜꯂꯦ ꯑꯩꯅ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯩ ꯁꯤꯅ ꯃꯦꯊꯤ ꯂꯩꯔꯦ ꯁꯤꯅ ꯍꯤꯡ ꯑꯁꯤꯇꯅꯤ ꯍꯥꯞꯇꯣꯏꯁꯦ ꯃꯌꯥꯝ ꯑꯩ ꯑꯁꯤꯇ ꯍꯥꯞꯄꯅꯤ ꯊꯨꯝꯒꯗꯤ ꯍꯥꯞꯄꯔꯣꯏꯕꯀꯣ ꯊꯨꯝ ꯍꯥꯞꯄꯒ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯊꯥꯎꯁꯤꯅ ꯀꯣꯛꯐꯥꯏꯒ ꯀꯥꯔꯣꯏꯗꯕꯒꯤꯔ ꯀꯩꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯁꯦꯝꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯄꯒ ꯑꯃꯨꯛ ꯃꯤꯅꯤꯠ 3-4 ꯑꯃꯨꯛ ꯇꯣꯠꯂꯒꯦ ꯑꯩꯁꯦ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯌꯥꯝꯒꯗ꯭ꯔꯥ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯁꯦ ꯈꯔ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯌꯦꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯦꯊꯤꯒ ꯍꯤꯡꯒ ꯑꯗꯨꯒ ꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯠ 2-3ꯃꯨꯛꯀ ꯑꯃꯨꯛ ꯐꯖꯅ ꯇꯣꯠꯂꯒꯦ ꯃꯁꯥꯂꯥꯁꯤꯡꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗꯁꯨꯀꯣ ꯃꯌꯥꯝ ꯑꯩ ꯐꯖꯅꯗꯤ ꯇꯣꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯇꯣꯜꯂ ꯈꯜꯂꯤꯕꯀꯣ ꯇꯣꯜꯂꯤꯉꯩ ꯃꯣꯟꯊꯔꯛꯄ ꯍꯦꯜꯂꯦꯕꯀꯣ ꯄꯣꯠꯁꯦꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯕꯣꯔꯤꯁꯦ ꯀꯟꯕ ꯑꯃꯨꯛꯁꯨ ꯐꯪꯅꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯍꯥꯎꯔꯒ ꯊꯣꯠ ꯂꯥꯎꯅ ꯐꯪꯅꯕꯁꯨ ꯌꯥꯎꯋꯦ ꯁꯨꯊꯥ ꯍꯥꯞꯄꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯁꯨꯊꯥꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗ ꯇꯣꯜꯂꯤꯉꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕꯗꯣ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯣꯠꯄ ꯋꯥꯠꯂꯗꯤ ꯈꯔ ꯀꯜꯂꯞ ꯇꯧꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯇꯣꯠꯂꯒ ꯃꯣꯟꯊꯔꯛꯄꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯐꯖꯅꯗꯤ ꯅꯣꯏꯔꯦ ꯇꯣꯜꯂꯦꯀꯣ ꯃꯤꯅꯤꯠ 3-4ꯃꯨꯛ ꯁꯨꯔꯝꯒꯗ꯭ꯔꯥ 10ꯃꯨꯛ ꯁꯨꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ
अदो फजना तोला मतुंग दा मैम आई से अखोइदी मैतान सु का अदोइदी कैनो सु खराई गुम सु लेतेबको अदुना आइना आइगी सुम नॉन स्टिक की तै अनि खक्सा नॉन स्टिक की तवानी से दुम थांगले अमदना आइना ने अखोइगी हान बहौबिना आइसु खंगदेबको असिदना आई एल्युमिनियम फॉइल से हापत्रे अदुगा सिदना एल्युमिनियम फॉइल से दे हापे एल्युमिनियम फॉइल से मथक्कदी अदुम थादरनेबको अदुगा सी नॉन स्टिक की से नपसनगदा कैदवदा खंगदे अदुना आइना अखोइगी इसिंगा अदुगा इदि थाव खितंग खियागा को तैथोगा मथक्ता अमुक थादरगे थाव खरा हापे इसिंग खरगा हापे अदुगा काबो काबो तैथोगा मई से फजना लोदा थमे अदुगा सेसु सेसु मई द लोदनी मैम इमा सिदि मुत पुमुलमे ओ मुत्ते लेरमी मई से क्याम साउना तौसिनो खंगदे ट्राई तौरगे खरा सावजा सेबा सब चागदा मारे कंजलगा बुखरा दी पियरनी सिमा याम पाखरे एल्युमिनियम फॉइल से दना मैम थुना अदुम साबा पोनी ने थुना कैनो कंसन बदुमाइना तौर अदुगा सोंगी सिसु अदुम कंगुदे कंसले आई ngaतंग ले ओखागे नतरी नपसन गने अबको बु मैम हान बनी ऐसे याम लिकना सेम गैंग खलगा क्याम करनो आई सु पवा मुक तंग तोरंग वदने बा पवा दे सु खतंग हेन बा पूरा हाफ केजी सु तो होदे बको आदो यामदे यामे बोरी हाफ केजी न फना होय सगला वाय हाफ केजी न फना जाम दुरियबा असिदी आई सी कैनो सिदी तवा अनि खक लेरे सिदी अमुक तवा मरी तरुक मुक थोखिद्रो कैनो खंगदे लेरिसि मैम असे ngaktang thamaga aise on thoke aise मैम मिनिट अनि मुक्ति फार on ओमा ओ सिदी नाम थोक न लेरे मैम याम याम नुंगाय बे बानी आई नपंग मराय खन बने बका आखादा on thoke लोय नाम थो मे सिदी Oh, sidi loy nan tho ben nungai be wai ni myam yam ne ai di makha da ga napsan na le ga ran khalu fau fajari myam on tho ke fajana ma sin nam khai ba da fajana o khai nam fajana on tho ke ga da nam khai ke ta wisung ne asam fajari myam makha da ga ka khot pa di taw de ai na ka ga rai na khan bane ba होगी मकार सु मसक फजदबन सिदे मई अदुम तफलगा यायना थंब असोंगिदी मैम याम फजरे अदुगा सोमदा एना यामना हाइपा साना को एल्युमिनियम फॉइल थारुबगी कार में अखोय मयाई थंगसे साइड छिके सिदे कयम तोरम देबको मयाई थंगमंगे खर काबा यवरा मैम अदुबु अदुम खंदो ए अहानबा तौबगी खंगनबा अहानबा तौबदको सोइरदी यापोनतेन अदो तौर खंगबायदो सुमाइना तौबा याद्रे मथंगददी एल्युमिनियम फॉइल लौथो सु मखादा तौरनी असदसु खरा याम हापंगवदनी अदो नेक्स्ट दे खंगनी नेक्स्ट आइदि असिल थांगदा खरना असे हेंगदी अदो नुंसादा मु फजना फोटोबी नुंसादा मु फजना फोटोगा एनो तौरला सुमाइना तौरगा काबो अदो नुंसादसु फारदी अम कंसनगनी मनुंग यौना कंसलौद्रदी कोफाइसु कारपसु याइनद्रा अदो आई मैसे लिरी थारगा अदुम याइना थमेंग हाक्ति सि याम फजग्रे मैं मैम सिदगी आई लौथोखरे एल्युमिनियम फॉइल से ने अदो सोमदा हापचनगरे तवा अनिमक नेसल तवा अनिमक अदुम जाइना लेने लेरदे एगिसे लेहोरने बको अदुना सिदा पुना हापचनगरे खरा सुसिदा यामदबनी सिगी तवा सिदा याममदबनी ना को सोमदा हापचनगरे अदुगा से अमु एल्युमिनियम फॉइल लौथोगा ममांगदे सिदा थावगा इसिंगा कैनो तौरा तैथोकिबो दुमाइन तैथोगा सिदा मु हापगा मु याइरगे लोरे मैम आईगी बोरी की नैना तो पूरा बेटर दोदी लोरेबको अदुना आइना सिदा लोइना हापचलगा सोम साइड की सिदा हापचलगा सोमदा कनो तौबनेबको सोम साइड हापगा सोमदना अदुम तौथना लेबनेबा असादना सोमददी याम
खरा मरांग काइन थमगे तई अनिमक्तने अदुम कंगजलामिनाने खरा खरा यांगझले कइनो बोरीस अदुसु फजनादी कंगदब यादबैना ngasiदी नुंगसासु कया थोकते अदुना अदुम आई तैसिदा हाक थम्मगे खाइबो तौरगा अदु मैम आइगी बोरीसे मैम ngasiga नुमित humni सुरेबको नुंगसासु सुंतोक थोकतब नोंसु अदुम चुई अदु नुंगसा थोकत्रमिना आई केम वाग्रे इने नुंगसादा थम्मदि यामना कइनो तौगनेना खनबनेबको से अकाब पासकी सिगी कइनो सिदा तवासिदा सा तौगिबदो अकाब खरदि यावरे अतैदम भो कागिदे मैम अदु नुंगसासे अमु थोकतबनेको आइगी गेससिदा नोंमगी मिनिट 35 तौगा पुरा लोदा थम्मगने अहुमलक तौरगा आई से असुम जाई ना थमेबको हौजिकति फजना क्रेम लाउरे मैम अदुगा ngasi se humni subane aduga akogi numit nongmada numitra nongmada minute 35 ahumlak ne sum gas se thangalaga jaire na ko aduga chak thungma matam da su akogi sigi chula makha se si makha se da su adum thamme aduna krem di fajana laure मैम ase sida haijalage bukham da krem laure adu ka ba mani yaw basina masakti thire aina khara ko khetok ko joina ado fajana di krem laure मैम अदो हजिसे फजरदी यारे मैम कायरेबको फजना तोयरे पामुद्रो अदो अइना अदुम येंगानिंबगेको फजरदी केम लावे अदुबु हजिकते अदुम अइना चाक थोंगागा चुलाई मखासे अदुम साबनिना अदु मखादा अदुम थमगिनी अदुगा नुंगसा फजना थोलकपो नुमितमदा फजनाने नुंगसादा कइनो तौरगा खोगी नुंगसादा थमगिनेबको अदुगा कंटेनर अमदा हाबजला थममनी अदो महाउदी मैम अमुक थोंगागा सिखाबसिने याम फजना थीरेको अदा थोंगागा अमुक चारागा अदुम ये खंगहलकेको मैम दसो अदो मैम अदुम लाइना बोरी से युमदा सेम्बा याय अदुम अइना ममांगदा खंगमदबगीको अदुम कमेंट लाकबगीको अइना अदुम ममादा हाइरुबको कइनो अखोइगोंदा कइनोगी बोरी सेम्बिरो वाइना हायना हाइदो अदो अखोइ माना अदुम हाइबिरकपदगी अदुम आइसे सुम सेमगे ट्राई तौना येंगे हाय इखल्लुबदगी अदुम ओइदि ओइरे मैम अदो वीडियो से अदुम मतांग से लोइसनजरगे मैम मथंगी वीडियो थेंगनरसि बाय।